Rani amati Roman gi asib haksang animak phangma ngamkhre mi ahum gi aroiba mathau mangam pangthokre ISTV News ki video journalist Dr. Nomaitem Rina UPS na lobe Indian Information Service ta khalakle amasung sahi yang ke mapan kunda duna laglaba kumbi kenu gi manung sanman napa thariba mafam ase hoji thoba lamgi pata pidri hari Hauzi makata na ngasi gi mariba paw sing sandona pizari Satkiba tang kunmini pan sitkitba nongai nung sit aduna mapi tel damgi ramrai area da mi taragane thoi tongma hi ama laksin kibadigi mi ahum thiba khangdana lakiba adu ngarang Rajiv ki asiba masa phangkhraba matung da ngasi Indian Navy gi divers singna ayuki pungni pan minute ifuga manga tabada N Rani gi asiba haksang phangki amaramda S Roman gi asiba haksang ngasi nungtil Indian Navy gi divers singna phangkrai asiba haksang adu lokhat lagwa matungda Zenems ki mokta postmortem taraba matungda imung manungda sinakrai Laikhidraba S Rajiv Roman amasung Rani gi aroiba mathau mangam ningthau khong kha kuno da ngasi nimidang pangthokre aroiba mathau mangam pangthokpa du Chief Minister N Biren Sarv Yakhi Consumer Affairs Minister Karam Syam amasung MLA ki SH Biren Suloina ki Ngarang ISTV News ke nimida waram pung manga da sandokpa pawda S Rajiv ki asiba haksang ising da tawkholakpadagi phangbani haikiba adu soinaba khara leikibadagi haikibani namidangi pung mapangi pawda wafam adu mayak singna singdokhrabani adu ngasi ayuk ISTV ki teamna makhata na paw lawnaba ramrai khultamna sangsinmada khunja singna chai paiduna ki hilakpaga loina athingba piraki tungda DC Kamjong Kengu Juringlana asiba haksang lokhotpa amasung phangbagi paw social media da viral chaliba asi pawmi singani haina maral sibaga loina pawmi amata ising kumduna paw lawba yahan khide masigi mathakta drone camera sizinaduna paw lawbagi ayaba su pikide Cherek aduda Lanai TV channel ama coverage tabagi ayaba pibadagi pawmis namisamikai naiba thong adu yaningdaba phongdokpaga loinana asiba haksang phangbagi paw lawkhide asiguma DC Kamjonggi phajadaba amadi misamikai naiba thong asi network asina condemn tawi ngasi ahan bo oina phangkhiba haksang adugi coverage nangnabudabakta mafam asi yogjarki adubu khungi changpham lambida wakhok paiba nupa amakhakna ISTV already changba yaroi haiba akan wafam hana thamba horaki wafam adumak akoina sengdoklaba matungda ramrei gi thangpam ta akoi changba hoki adu mafam aduda
कामजोंग डीसीना थीब हुंबगी कवरेज पीबदो ngasidi yaroi haina akoida hairaki order thole haina ado order do copy ona pirakpadi nate press khudingma amata changhal laroi haraga local gi private farm ama Manipur Fire Service ki official singa tanaraga ising mayada kumba hoki kamjong disina asigumba thogdok sing asi lan khre haiba hajarak tribau akoi khongpham asi ngasi oina lepsaragani All Manipur Working Journalists Union Amzu Amadi Editors Guild Manipur EGM na Kamjong District DC Kengu Zuringlana Pamusing Marekta Misa Mikai Naiba Amadi Asauram Kabiki Tawambu Akan Mamong the Condemned Tokre Ngasi Amzu Amadi EGM Gi Apun Macharol Amada DC Zuringlana ISTV News Impact TV News Amadi News Itin Singmagi Media Team Amabo Sadong the Tiba Pangdriba Haksang Ani Tibagi Tabak Media Coverage Toba Yahan Kidaba Aduga Akanaba Media House amagi kangbu budi hi tonghanduna coverage toba yahan khi haina phongdorakle loina ngarang ahan ba phangkiba haksangi video clip sing social media da thagatuna viral chatlalle haina DC da media da lana maral sikhi tasengmodi video clip sing adudi haksang lokhatpada yawroba team sing adugi maraktegi kanaguma khadana social media da thagat charakpani haina charol asina phongdokle amuk hena nungai tribadi thibagi thabak adubo atiyadige drone camera na coverage toba phawa DC na yahan kidaba asine ngasigi World Press Freedom Day asida DC Juringla gi misak mikhai naiba amadi ngaksau thekpa thawang asi media section khudimangna amadi khunai asina khwaidagi kan mamong na condemn tawpham thoi loinana Manipur lengang na hiram asida akanba miyang sangbiduna matik saba thabak lokhotpiyo haina amzu amadi EGM na appeal tawrakle ISTV News की बेटियों जर्नलिस्ट डॉक्टर नोमाइटम रीना UPSC ने लोबा इंडियन इंफॉर्मेशन सर्विस तक खलकले महाकक्सिंग पाजी लेकाई दिगी नोमाइटम इंद्रमणि सिंह अमदी नोमाइटम ओंबी नीलमणि देवी के मसानुपीनी मणिपुर यूनिवर्सिटी दा MA Mass Communication pass तौरगा आसाम यूनिवर्सिटी दा PhD तौकी महाकना मीडिया की लमदा मणिपुर दा लेदिबा तोंगान तोंगान बा मीडिया हाउस समदी इलेक्ट्रॉनिक मीडिया दा थबक तरोकलबा मतुंगदा हौजिक ISTV News दा वीडियो जर्नलिस्ट ओइना थबक तौरिबने महागनी मीडिया की लमदा तौरिबा थबक पोसक खंगदुना वुमेन एक्शन डेवलपमेंट वार्ड ना लिसिंग नित्रागनिपान द बेस्ट रिपोर्टर अवार्ड ग्रीन फाउंडेशन ग्रीन मीडिया फेलोशिप अवार्ड अमदी सीज हॉस्पिटल एंड रिसर्च इंस्टीट्यूट ना सीज मीडिया फेलोशिप पीखरबने लिसिंग मसामपन हुमफुदगी खुंदादुना युम सामग हुमफु लैबा अमदी मियोय लिसिंग अनिगी मथक्ता खुंदारिबा कुंबी केंद्रगी मनुंग सन्मा नापथारिबा खुल्लासी ngasi phawba masagi asengma pata amata leitri khulla adugi pata tanba honabada kayarak hanna mai paktri pata paidabana maram odega lenga ki kanaba scheme kaya ngasi phawba phangdri hauzik leriba napathariba khullasi SDO marangi makhada leiri general election amadi panchayat election board thadaduna Bishnupur district ki administration ki makhada hauzik leriba khullasi land revenue gi onadi Churachandpur district ki 59 kangsong tumbida thiri hairi hiramasigi matang dalamdam adungi miyoy kayana lenga ki puning singsilakle MLA si kaya amur kare mukoi da hire rode MLA amana pata ta amna ba koi da sile revenue minister da yaur bani si yaur si ni me revenue minister ni asina pata si atak ti sojan ta halaga damni ma gi namai pai ne inero ana muk ta na re do so khona ta na ro ga khara ta na ga mukoi na te thausa bi da bani na koi na dum ma ga dum la pata ta bangam de marfu sure marfu sure bu sibaw da pata ta na khoi se pata lai ta ma phunda lamhang de siba ha ba lam si ba ba ne ipai pu gi lam si di sup sa ga dam na ba koi taw go do re ba dum ai sa gi lau khara lai jarami ado hujik ta chen ha kan laik tamak pasi income certificate adu gi kai na certificate mayam am lau kan dai khoi je hujik pata se yaw da ya da ni ai lau ram jon tho ga su lu da point taruk khaki ingkholam lau aingon mang se kayam lai ge pata lai ta sin mang hujik phau da sarkai khudong cha ba se mai karim phangdre ai gi cha nu pa hal landak master tawgan da ming chala income certificate kai gi lau kan da ya da bani na ai ta ngai phadana ai inkhon se lai ba khoi laibak thium na khoi lamdam masi mi na khoi gi Bishnupur da ayam baloi ni sing ba duga revenue na Churachandpur oiba masin baram ora khoi napala besi amna khudong sadre hojik paleba government lasin na kitang liang changbiraga da masida baya parasina awa ba thengeba kya sing asi ubiraga hamtang khoi lamdam masi pata ta bina ba ningsing jari masi government na election be da yam athu bai matam da pata se ta phang ngai khon be Cyclone Fonina Odisha da miyoi ani siri hairi ngasi ayuktagi haukiba cyclone aduna maram odina Odisha district ki state ki puri yauna mafam kya da uwa kaya maru fukna manghan kre
electric pole kaya tukibadigi state adugi mafum kaya da mai pibigi thabak lepre puri gi mafum kaya di ising thumjila hari akan manongal wenna sitkiba no phoni cyclone adu tongan news tv channel singe report ki matung ina pung da kilometer sama humdra manga digi sani hena yang na sitli hari Odisha state special relief commissioner Dispu Panda Setina Pondropagi Matung ina Mirol Binupi Sangwa Yang Kairom Yauna Miyoi Laktraga Matorum Safagada Mafam the Hongdok to not Tam Krahidi. Cyclone Asinamaram Oduna train Gari Samaganifu Hena cancel Tokre flight servicing su Haukiba Hinungai Digi Lepre. Cyclone Asina Sola Payaba Kaya Mating Panganaba Army Navy Air Force Coast Guard Amadi Disaster Management ki Kambu Singh Siam Saduna Lady Hari. Cyclone Asik Andhra Pradesh ke Samudra Khongban Yauna Kolkata de Yorok Laba Matungda Awang Nongpok Lamdam de Yorok Yai Haina News Agency Khadana Fongdokle Amaramda Cyclone Asina Kolkata da Yaholakpa Yabana section Tharang Lokatpu Oina Kolkata Airport Asik Ngasi Nungtildagi Hayek Ayu Fawa Mathau Tawhandaba Yabagi Pm de Lady Health Services Manipur Amadi State Health Society Manipur Sinuna UNICEF ki Matenga Lunina Rota virus vaccine Putopugi Matanga Nimit Ninigi Oba State Level Workshop Mangasi Hotel Nimalada Pangchokre Thoram Aduda Health Services ki Director Dr. K. Razo State Health Mission Manipur ki Director Dr. S. Manikanta Immunization State Nodal Officer Dr. T. H. Nandekisor Yauna Health Services ki Miwe Cancer Jake Director K. Razona Pigliba Angang Singh Datuina Naganba Cold Diarrhea Haina Sukang Nabalena Asidagi Ngaktok Nabarota Virus Vaccine Asige Training Manipuda Haure Jun Thagi Ani Subasa Yolda Loans Torogani Vaccine Asi Liamna Manipuda Ladiba District Hospital Community Health Center Primary Health Center Amadi Special Immunization Section Singda Pangangani Haike Angang hepopodagina 6 weeks 10 weeks 14 weeks da ngasai rota virus vaccination si yakoi immunization gi jaga sing sida Hybrid Primary Health Center, Community Health Center, Sub-Center, District Hospital, Labor, Mayamsi, that's like a freely Kapto Piro, Masi Kapto Gadi, Yakoi, Nasimba cold diarrhea, and a coin of mumming tonba, Masi diarrhea, Masi any cold diarrhea, not also any diarrhea, Masina, Rota virus, not tonba diarrhea, Masi Nakobunguni. State Health Mission ki Director Dr. S. Manikanta na State ki Thakta Sathariba Universal Immunization Schedule Asida Rota Virus Vaccine Asige Schedule Hapsin Duna Manipur ki Mafum Kayada Pangan Naba Honagani Pneumococcal Pneumonia Haribalaina Asidagisu Ngaktok Naba Immunization ki Program Horagani Haike Notice in the Development Party na ex-servicemen sing ikai kumna bu utkre terada leba Nainasang Community Hall da pangthok kiba tharam amada NEIDP ke Central Working Committee ke Chairman Narengbam Samarjit State President Dr. N.G. Bizoy Energy MP Midep R.K. Anand Outer ke Asang Kasar Central Working Committee ke Vice President Women Front ke Maruba Myoy Singh Saruk Yake Dr. N.G. Bizoy na NEIDP ke aikoi mipal tangdana ilamdom lepsa bangamna bu khona jaba haiba pandam asida amana amagi mating pangnaduna nongai yaphaba kunai ama ohenna bo hona minasi ex-servicemen singnasu wakalon asit hazaba thamnuna punna chatminnabagi thokpirak pataramna oi haike Central Working Committee ke President Narengbam Samarjina ex-servicemen sing nalaipak amagi yamna maru oiba lani makoida maripak maramdam nungsijabagi achetpa wakalol laibaga loidena thabakaya tawningmagi apama lairiba adu NEIDP nasu ikai khumnabaga loidena angamba mateng pangduna lamdam asigi yaifanaba thabak tawminaba ngamlagani ex-servicemen office ke awat apasing mateng pangani haike Ngasidi Northeast Indian Development Party bo nungsibiduna sakangbiduna fazakraba sakta mama sagat minaduna apunbagi panganduna koina ngasi India gi fiba nungsida aikoi ko eba contribution ama masak thokna mayik lana aikoina tawbu ngamdana bagi damukta adumlaba changjaliba political gi kongjang ngasida masida saruk yabani aina lakpiri base aduki mate thamoise ngasibok nungai base ayak lagi dabra haina yak paujai Ngasi malam gi oina press day tharam pangthok kibagi manungsana saita thakpang lupna sindana all assembly lo taraiba Manipur Hindi Parishad pangthokre tharam aduda IPR ge director Ais Balkrishna retired director IPR Megachandra Komom Saruk Yake saita thakpang lupna thiam Prem Kumar Ningsing Manali Singh Intraga Mapan gi oina thabati ge potharaba ISTV News ki editor Oramba Kanguzam Madhumangol da PK award aduda citation ama yauna selgi manasu yauri IPR ge director Ais Balkrishna na saita thakpang lupna thiam Prem Kumar Ningsing Mana veteran journalist Kanguzam Madhumangol da lanthokpa matik sai Kanguzam Madhumangol na sarkar ge thabak thadokuna pau gi lamda khong thanggi lakiba paumi amani
Masida natana mahak ayiba amasu oire asigumba award asina dungda horakliba journalism gi professional thabak toriba singda amuka hena inot hapkani paumi gi sinpham asi kathokpadana mapung oiba sinpham amani haike sigumba award am institute toba adaga lam sida award se journalism gi media gi press gi masida thabak phasana tawraba contribution pi raba adu magi lifetime achievement oina su award se pire masina that will really enrich this profession je masi enrich tawdari ni ena magun hengal andari bani ena apuni ko tohana laknamba gi damakta su inspiration ama inorama so ino organic khali Manipur media ena support position All India Institute of Medical Sciences New Delhi DM Neurology Entrance Examination की open category non-sponsored All India की ओइना Dr. Rahul ओइनाम अनिसुबर रैंक लाकले Dr. Rahul ओइनाम कसमथोंग लाइसोम रेक्ति की लाइकिद्रबा ओइनाम प्रियो कुमार अमसुंग लाइकिद्रबा RK शांति की मसानुपाने महाग Gazra Raza Medical College Gwalior की MBBS रोशन के Lady Hardin's Medical College New Delhi the MD General Medicine लोइके हौजिक Lady Hardin's के Medicine Department Senior Residence ओइना थबक चौड़ी Amarabda All India National Testing Agency na lauba Joint Entrance Examination da Manipur ki oina number foizing awan lekai digi Lasam Prince namakok oire Lasam Setoljit amadi Lasam Ombi Bimola ki masanufani mahana topper oirekpada DPU BO nambol na harawa fongdokli MSF Bisnobo District Committee dising Tragamapan kun nauna semkre Warangtem Vidyanandabu President Khaidem Rubikantabu General Secretary Hapkre Hausi Pau Gemaltana aten break amatang lobinasi Panthoibi Constructions Private Limited, Panthoibi Green Home Hainaming Thonjaba, Residential Group Housing Project Ama, Imphal Airport Kanakna Layriba, Bamdiar Haiba Mufamasida Paikachari, Clubhouse, Gym, Swimming Pool, Children Park Amadi, Auditorium na Chimbagi Facilities Sing, Yauzagani, Hairiba Flat Sing Asibu Labi Nimbasingna, Nasimakleng Sing Biraktuna, Hena Akupamarul Kangi Bayagani, Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Uripok, Tarangmam Lekai, Imphal. Panthoibi Villas. Everything you need to call it a home. A gated society with 24/7 security. Elegantly designed villas. Book now. Panthoibi Constructions Private Limited, a subsidiary of Panthoibi Housing Finance Company Limited, Taurangbam Lekai, Uripok, Imphal. Nung class 12 pass out natra. Thabak thiba di kyam koira. Khang khiroi bana. ANT ki 9 months medical scribing ki certificate program ma yauraga tha da. Lising kuntra ni panda ki horaga sel kaya ma line tan biar bane. Akupa maro ki damak pizari ba phone number ama di website asdagi khangbi biar gani. Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep. So you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. The all-new Vitara Brezza. Loan Pijari, Kagem Pale Huidrom Lekai, Imphal West Laiba, LZ Construction and Metal Company Private Limited na Lupal Lag Yankai Fawagi Housing Loan Pijari. Loina na painting, electrification, modular kitchen, wallpaper, grazing, tiles, marble, granite, flooring, home renovation na Chingbagi, Kudung Chabasu, Lay, tiles amasung construction material Kaktang, Lining Bamio Singi home delivery service Laigani. Northeast Hanbo in a National Housing Bank wholly owned by RBI ki license Pankraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki Makada Financial Institute amo in a Sakangraba Pradhan Mantri Awas Yojana Housing for All Mission ki Makada subsidized loan pi beda Mangzil Thariba Panthoibi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara hum doyang duk jare miyamna financial facilities sing lobi na bading sing jare Panthoibi Housing Finance Company Limited and its subsidiary group of companies. Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi
Jolib syrup amasung capsule. Diabetes singidamagta Jolib capsule cha. India gi ahanba National Award di Government of India na piba Silver Dew. Makhal suna leijare half liter, 750 ml, 1 liter, 2 liter, 5 liter and 20 liter jar. As an distributor amadi akupa marol Loktak Industry, Industrial State, Takiel da contact tobiu. Greenery e-motor ki nungairaba pausel miyam da pijariba khudungchaba silobiu. Greenery e-motor da phangriba gari macha singa sigi manungda adomna lupa lesing tara khaktamak deposit tawiraga apama makhal gi gari macha ama hekta launabagi loan gi khudungchaba pijari asita sunatana mafam asida phangriba e-auto rickshaw gi oina su loan gi khudungchaba pijari adomna deposit tawiraba matungda atenma numit kharan gi manungda apama gari lobi bayar gani nga simak lengsin biro aikoi gi address Greenery e-motor Kaisampa Junction Churachandpur parking. I will energize, motivate, educate, activate, refresh, inspire. We will change you. We support Explore. Explore Camp Yalbiu for fun, friendship and knowledge. Class 5 to 9, May 12 to 18, June 9 to 15th, Youth Hostel, Imphal. Asibak Min Chanbiu, Overseas Point Lakpiu. Break ki tungja makataba pau pizari cyber crime gi matang no magi oiba legal awareness term ama state legal services authority amasong district legal services authority bistubor ani gi makada legal aid clinic moirang sinuna moirang policy conference oda pangthokre tarum aduda district and sessions judge Bisnupur ngaini kim kipgen JMIC Bisnupur niang cia kim Margaret amadi moirang college ki vice principal RK Ratan Kumar susar yake sideline Bisnupur gi director Y Ramanandan resource person oina wangang ki Bamon kampudagi laikhidraba ki ais arun mitegi misigi matang singkiba JSC ngasi senari ba mayor sing akan macerak piu haina wangang daba khongjang amalampel court complex ki ket mamang sangsin kre JSC gi member Yambem Panchalachana Mihat Asida Senari ba Arungi Loinabi Helen Tamadi Pradhan Rabi akan bacarak pidrabadi hena kanma khongjang kya sangsin gani haiki Makoy ani sibagi sairak pibi gadabani loinana karigumba masigi ona tainabada ngasigi paliba sarkar asina salak pataragadi bamun kampuda leiriba praja akoi khudimak sibagi thaudang ado isa isa na yana laujagani loinana manipurda leiriba miyam dasu mateng pangbiu asumbagi damakta lepminnasi ngasigi sarkar asi aikoina asumba tawbirakadaba sarkar ni haina thajaba thamjari loinana asumba tawbiu habije haijaningi Miyam da consumer right ki matang da kaya yam na khangan mangam le haiba khangdong no bagi pandam da consumer rights study ama Manipur Women's Coordinating Council amadi Center for Consumer Studies Indian Institute of Public Administration New Delhi ga kusam maduna Manipur Press Club tapang thokre Manipur Women Coordinating Council gi Secretary L Lakshmina Manipur asik India gi oina yengnaba matamda consumer right ki matang da khangbugi sang ka hena nemi asigumba sangyang asi pangthoklaga sothari ba mafum khangdong nabagi pandam da study asi tawbani haike Thawanda kya lai hai je thigat matam da moi ministry na akhoi gi maru oina Manipur de kharo fari north east region se amchina so leba Manipur gi su ason ba India gi hauradi Manipur yam por oi north east gi hauradi akhoi na kidang bu develop oi anna sigi matang sida moina asoiba myam do thire hairaga ministry submit tawgadaba maramdi phagalakna bai damakta Haukiba April Kungunitoy da Kumalnapak Sangpom gi MMTA Mamang Assam Rifle Transit Camp Mayada Bom Pokai Badigi Soktunu Ladiba Kurai Konsam Lekai Digi Konsam Santos ki Matangda Lenga ki Maike Digi Karigumo Wafam Amata Fongdok Taba Kurai Konsam Lekai Mara Paibi Amadi Club na Pian da Fongdokle Manipur First Club ta Pangtoba Paugi Mifam Amada Coordinating Body Kurai gi Bon Kuraina ngasi nimitrani suraba fawa thodok asigi langa langjin puthopung ngamdaba loinana asokpa asigi damakta government ki maike dige yengbidaba asi pende bom pokhai ki ba adu ngasi fawa kanamatana claim torokpa leitabana atamnana tawrabra haibigi singnaba fawre bom pokhai ki ba adugi langa langjin phangdriba fawa santos ke security pbu haike Paindagi akoi oza santosida bonsam santosida atamnana tawbra tawragana kari marungi tawriba Maki marang karino haibasi akoi sengdoningi aduga government masi kanana tawino security na soibdagi tawhibra natraga sakangdabna atamna tawbra si masi thuna thidopiu koi tawrisi kanana tawino thidok pa ngamdringai aduga pharaga chairakpi dingai marakse masi state government na magi security pibiu
Saint Joseph Higher Secondary School Sugunu Mai Thadok Lambada Sienaba Musingi Matakta Tabak Lokalu School Lasida Mahusagum Larik Tamba Fangalu Hainangasi Sugunu Kaitil Tong Lundana School Lasigi Parents Singaluna Kaitil Pami Ima Ibial Amadi Dukan Pam Nibus Nawakami Pam Satakre Government Housing Lady Bafium Asida Miyang Sanglak PND Haide JSC Makedegi Ngasi Sugnu area Kaktagi when a sanction Bakongzangni Marilena Basingna JSC Yanaki Basing Tabak when a Pangtok Trabadi district level state Amadi Nestan get Tagda Kongjang Sanction Naba Sem Sare Haiki. 7 numitare sikele ngasi phause government ki saida response kare sulak tabasi parents mayam ki pin daba ama haise ai phudok janinge aduga school se government side gina compensate to biu haisu ai appeal to janinge government se na ikhoi gi awaba se parents mayam gi se ta biu ikhoi se ija sing se school ka bangam dre si culprit si immediately noi thidok biu aduga school su compensate to biu atei thodo phataba kaya thokdanaba government side sida ihoina kanna appeal to jari akhoi ngasi pung amani ngai khigini masi pau manung sida government job dagi representative lagdradi akoina ngasai palem ba district level state level national level education sanction khonghang sanction lagini masi sida akoi gi tungda all the CSOs mayam se moi radio in lairabani Rashtriya Gokul Mission ki makhada artificial insemination ki matang the private AI workers singe training program ama porong parta laiba ICDP ge training holda hokre Intensive Cattle Development Project Infal East Veterinary and Animal Husbandry Department Sinduna Thasi ki tangtara phawasa thagadaba training asigi haudopu ki tharamda Veterinary Director Dr. Aisawa ICDP Infal East ki Project Officer Dr. K S Santibala Susaruk Yaki training asida district asidagi private AI worker Nipuna Saruk Yari Haukiba me amada nonglai nungsina mayum makai humdokraba Infal East District ki Uyumpok Mamang Lekai digi Sanasam Basker da Relief Center for the Welfare of Differently Able Person Manipuna Zingabal ama Kusinakre Relief Center na landam asid lairiba pokpodagi natragana khangu thakta haksang phiyom mimanadraba singda matamatam gi angam batemang piduna lakpagi saruk ama oina haksang gi phibam mimanadraba Basker da mateng asi pangkhibani hairi Nongai nungsina sadong kulgi amang ata thokraba imung taraga matoida Salai Holdings Private Limited na Zinga mateng pangkre tera lukram lekta leiba office ta pangthoba tharam ajuda Salai gi chairman Narengmam Samarjina kulgi imung taraga matoida Zinga bal ahum khusina ki Salai gi vice chairman E Brojendrona nongai nungsina mayum makai humdokraba awaba taraba imung singda Salaina ahan matangka ki oina mateng pangbani lenga ki makai digesu awaba nangnaba imung singda ahen mami yeng sanghaninge haiki Mapumoina ekhona paliba sarkar singnasu khara hena yengchalaning bagi apamba du so khoi leijai adubu ekhoi gi site gi so khoi ngamjaba ekhoi gi leijari ba ekhoi gi sinmi singi meyam singi matenga loinana ekhoi ngamjaba khara tang chadong gi sil naw singsida makhoi gi humdokraba tin singa do madugi khudong chadaba singa tu da ekhoi khatang mateng pangjabani District Legal Services Authority Senapati gi makhada Women Social Development Organization Kangsup na sinduna nomagi oiba legal awareness tharam ama Little Seed School Kangsup badada pangthokre tharam adu the All Manipur Building and Other Construction Worker Welfare Union General Secretary M Sunita School asigi Founder President Chisin Angom Social and Cultural Advancement Foundation gi President Mukhra Thodam Saruk Yaki Advocate Kasam Dhane amasung Advocate L Asapurnana Resource Person oike ICAR Research Complex for the Northeast Region Manipur Center, Ampu, Imphal, Amadi Damu, Sandel, Agro-Meteorological Advisory Service, Haibasida, Farmers Awareness Program among us, Lampelda Labor ICAR Research Complex for the Northeast Region Manipur Center, the Pangchokre, Tharam Adu, the Central Agricultural University Vice Chancellor M. Premzid, ICAR Northeast Region Manipur Center, Joint Director Dr. I. Mega Chandra Singh Amadi, Directorate of Extension, Central Agricultural University, Director Dr. S. Basanta Singna, Chief Guest President Amadi Guest of Honor Oiduna Hogdokre, ICAR Northeast Region Manipur Center, Joint Director Dr. I. Mega Chandra Fongdo Kibada, Sing the Lady Bob Farmers Singna Nongi Ising Yogduna
थमनब कोम तौरगा इसिंग योक्लबदी फार्मर सिंग द मतम मतम गे माही मरोंग थाबदी हेना मफुंग फागनी अइकोइना उवा कनबना माहुसागी खल कारक लेबा असिदगी खरद ओरबसु कनबा ngamgani phungdokhi Bishnupur district ta mathau toriba BDF singi March amadi April thagi tolop pithok pidre hari Bishnupur pangthopa paugi mifam amada Bishnupur district BDF welfare association gi president L Devana atai district singi de tolop loina pithokre Bishnupur district gi oina tha ani gi pithok tabana awabu oire sahi gi oina extension order thokpa adisu ngasi phawa thokthri asok apan amadi leitaba yarokpa matamda BDF amamamna phangba Thage tolop tegi lupa sama khaina raga piri cabinet na BDF person ama asok apan nangma natragana duty da laitaba matamda state force da piri khudong sabat sap manana phangani lokhiba warep thabakta onthokpiyu haiki Police MRIRB na phang facility ga chap mana na pi ga ne haiba khoi gi sarkar na order ma thoki bu khoi huji copy phang jare masida khoi gi district khudi mak da lai ba khoi gi member jing na huji ti kari gumba all duty da khudong ki ba sop pan ba da gi sibana ba yar ga di all duty da war ga di khoi gi mari lai na ba commander amadi SP jing na headquarter da thar ka na khoi police amadi IRB na phang khudong sa chap mana phang ne haiba ji gi da mak ta khoi cabinet na pass to gi bagi da mak ta khoi gi sarkar bu hani ali ta khoi association gi chai te thagasari Ningthau Khonggi Pump House the Leiba Lotak Lift Irrigation Project na sahi amada ani ahumlak ising thai Imphal Man Canal ising thaba matamda sahi tara mathau tarudraba project asi hingat anduna ising thaba haure haina MLA L Radhakishore na phongdokhiba wafam yaning ti haina naso awang lekai da pangtho paugi mifam amada Bishnupur Kendri Polling Cum Development Committee na phongdorkle Tawpokpi Upokpi Kha Posum of Naso Amadi Quasify Polling Station Sing Pulaga Sema Committee ki Musing na local MLA Govindas Konthaw Zamga Tanaraga Department ki official sing yaw na Canal matamatam gi oina sengdo e Canal sengdo pona maram oiraga Imphal Man Canal da ising thaba ngamani Canal tengmada Thinungai Jila Parishad member Gram Panchayat ki Pradhan Naso Jila Parishad member Pradhan Khoizuman Quasify Gram Panchayat ki Pradhan Sing Sumateng Pirakhi Haiki Mamang da ikona thagriba sing department ka tawra thariba sahi amada ising warba matamda sa sangi miyang jeng kanda pukri da sanchinnaba ising rapi naba honorable MLA ka tanar ka tawjaba sahi kuding thab sahi kunthra thad haba wafam sidi department gi mina athuba matamda sengdok pirang naba iko development committee mai ge dagi ningsing jari Bharat Electronic Limited na Social Responsibility Initiative Program gi makhada Tamenglong District ki Pusing Khulda Ambulance ani kudol chamkre Classic Rani da pangthok ki batharam adu da Bharat Electronics Limited ki Managing Director MP Gautam CMO Tamenglong Dr Sambo Golmai Pusing Khulgi Chairman Ram Khokhang Golmai Susaru Yake Bharat Electronics ki makeri ge khulgi solar street lamp amadi portable toilet sink su kusinaki Litan Police na popi maru back marifuga mari New Haven Urkulda CGM Urkulgi mamang damay thadana manghan kre Polam singo si Litan da leiba kuntrataris suba asam rifle na lengang sing manaki Zuis factory digi fagat kibani haidi Sagnadaba theater artist Oinam Birabangol amasung Professor Horam na leikidabada Manipur People's Democratic Front na awawa phungdokre Hauji makata na nga sige sanabagi pau lopisi ngasi ke sanabagi pauda Imphal West District Thangta Association ngi lamji makada Maitai Nongsa Lalong Thangta and Cultural Association Moidangpok branch na sinuna tarahum direct suba Imphal West District Thangta Championship tha sige tangtra gani par amasukta gamapanda ibudo koru hanba harabung Moidangpok ta pangtholagani Championship asida sub junior amadi senior de nupa amasunupi gi kanglupta punaba thang haiba amadi thanglon khonglon Kulongi atoi henta nagani Imphal West District ta laiba thang tagi sindam sang singi sanuru sing saruk yaba yagani hari Texam High School ground sathari ba manga suba BSO Men's Open 7S side football tournament kinga si sanaki ba hanba mesta apunba FC Sagol Banna Wanted Boys sanga yimpambu goal mari ani da thoikre ani suba mesta Faris FC Kairang amadi RPU Papal sanagadaba adu nong namaram udina yeithokre Trade Nurses Association of India Manipur State Branch ki sahi ge sports meet Kumal Lampak Sports Complex leba archery ground pang thokre numit asida Nursing Institute ki college tarag humde digi nurse mahirwai sami yankha ga mathoi rom na saruk yari
Saisin Kai Sitoriyo Karatido Manipurgi Style Sip Oina Kalakraba MD Riakat Ali Abasung Bigrat Kumute Jas Oina Kalakraba Arambam Grasun Ani Buharautam Opagi Thoram Ama Azad Higher Secondary School Gari Putapang Tokre Thoram Aduda Dolihal Gram Pansaiki Pradhan Abdul Khalif Infal East District Sitoriyo Karatido Association President MD Razib Ahmad Makagi Founder President Kiran Kumar Thangzam Angthagi Pradhan T.S. Manihal Susaruk Yaki Makataba Sanabagi Pau Boyang Tozamdiki Amuk Pangpigani. Trau FC Manipurgi ahanba home match mai pakre match ani sanakibada animag mai paktuna point tilida point truk paraga khwaidigi makokta leikre All India Football Federation na sinduna mamang thagi tang kunma paldagi team mari Ozone Football Club Bengaluru Lone Star Kashmir FC Trau FC Manipur amadi Singa Bank Football Club Aizol Mizoram na saruk yaduna home and the away basis sa chathariba Hero Second Division League final round gi ngasi Khumalampang Main Stadium na sanakiba Trau FC Manipur gi ahamba home match ta Lone Star Kashmir FC bugol mari amada maitiba pikibani Trau FC Manipur gi mai pakibgi goal singadu Nigerian Sanaroi Joseph Mayowana match ki kuntra subamadi marifu taruk suba minita goal ani sanki atopa goal ani aduna team captain Nigerian Sanaroi Prince Will Olaris Imeka amadi ngangbam nauksana match ki taramapal subamadi yankhai mari suba minita sanki bani match asida maiti kiba Lone Star Kashmir FC gi amatangarba goal aduna Nigerian Sanaroi Hamza Orta Abdullahi na match ki yankhai ni toi suba minita penalty da sanki bani match asida Trau FC Manipur gi Sanaroi Joseph Mayowa Ningthaujam Momosa amadi Lone Star Kashmir FC gi Karun Rainada match kanak tawkiba referee na yellow card utkhi Trau FC Manipur gi mathangi match tha sigi tang Nepal da Ozone FC Bengaluru ga Bengaluru Football Stadium da ani suba away match waina sanaragani ngasi sanakiba match asida Kosem gi chairman L Mahendra International Badminton Sanaroi CS Binoy Trau FC gi hana Sanaroi oiramba L Mani India team gi hana coach oiramba M Ratan amadi hana veterinary director oiramba Sagol Sem Joy Kumar na thormapu sing oikhi Manipur gi Biki Sagol Sem amadi Bengal gi Simarin Ahmad na sahi tramri makhagi nupa masa amadi nupi masa gi Aita Super Series tennis tournament ki singles ki title lokre Manipur Tennis Association na sinduna mamang thagi tang kunma paldagi state marigi nupa masa amadi nupi masa tennis sanaroi yankhai mathoi na saruk yaduna Lampen Pat Officer Club ki tennis complex sa satriba tournament asigi ngasi chanakiba nupa masa gi singles ki roiba match ta Manipur gi Biki Sagol Sem na Manipur gi Aswajit Senjambu set ani sino taruk ama amadi taruk ani da maithibu piduna title lokhibani nupi masa gi singles ki roiba match ta na Bengal gi Simarin Ahmad na Telangana gi Sandani Srivasanbu set ani sino taruk ahum amadi taruk mari da maithibu piduna title lokre title lokhiba Sanaroi amadi runners up takhiba tennis Sanaroi singda thoram mapu singna trophy amadi sel gi mating piduna pongning thawatki SBS Trust Singjamai ni sponsor Toraga All Manipur Football Association na sinduna tha sigi tang ani digi team mapan na group ani thongna khaidoktuna Imphal gi mapal kangjibung da chathariba ahanba Sapam Tombi Singh Memorial Sub-Junior Girls Inter-Club Football Tournament ki ngasi sanakiba ahanba match ta AMMA Androna PLL Surasanpur gol ahum anida maitipi pikre AMMA Androgi mai pakipgi gol ahum adu S Anjalika CS Anjali amadi PS Abem na match ki taramapal suba nipu taruk suba amadi humpu suba minita sankhibani match asida maiti kiba PLL Surasanpur gi golani aduna Easter Timtau ki amadi Sarahana match ki manga suba amadi yankhai tare suba minita sankhi tournament asigi ani suba match ki sanakibada YWC Langthabal na WFA Kaching bugol ani amada maiti pikre YWC Langthabal gi mai pakibgi golani adu Thoibisna amadi Remina match ki manga suba amadi Kunipal suba minita sankhibani match asida maiti kiba WFA Kaching gi amatangarba gol aduna Ambika na match ki tarahumdoi suba minita sankhi hayeng match leiroi tournament asigi mathangi match tha asigi tang mangagi nungtil pung amaga minit nipu manga chatpada ahanba match waina Kripsa Naurem thong amadi SSC sekta ga sanagani ani suba match nungtil pung ahunga minit tra manga chatpada Eastern Sporting Ren wangkhai amadi ICSA Irengbangba sanagani
Educational Social Organizing ESO Club Bamdiar Makhalaikai na sinduna mamang thagi tang kunipal dagi tim kuntra marina group nipal thongna khaidoktuna club asigi ground sathariba nipan subai stel 11 7 men aside open football tournament ki ngasi sankiba ahanba match ta All Men's United Gari amadi FO oina goal amata sandadana draw satkre ani suba match ki sanakibada Ipsa Yumnam Lekaina LLYC Sagol Balbu goal mari amada maiti PK Eastern Lion Club Nongata amadi Eastern Uni Club kaming sinduna tha sigi tang taramanga digi tim taratarung na grumari thongna khaidoktuna ELC Nongata amadi EUC kaming ground sathariba ahanba ipathau puriromba kapki ngasi sankiba ahanba semi-final match ta Young Boys Pukhaungna sekta team bibu penalty te goal mari ahumda maiti piduna final sangkhre match asida team animangna apiba matamda goal amamam chanduna draw chatpadagi kicks from penalty mark na decide toboda Young Boys Pukhaungna sekta team bibu maitiba PK Lamlai Student Idol Club na sponsor Toraga FC Lamlai na sinduna mamang thagi tang kunma thoidagi tim kuntarungna group nipal thongna khaidoktuna club asigi ground sathariba FC Lamlai trophy gi ngasi sanakiba ahanba match ta sekta FC team A na EUSC Telobu gol taruk sinoda ani suba match ta Lamlai FC team A na sekta team C bu gol ahum amada amadi ahum suba match ki sanakibada YY Yorbungna sekta team B bu gol mari anida maitiba pikre Tulihal United Football Club na sinduna mamang thagi tang tara taruktagi tim kun na grumari thongna khaidoktuna club asigi ground sathariba anisuba TUFC Village Open Football Tournament ki ngasi sanakiba ahanba quarter final match ta LYDO na ningthongnai FC bu gol mari anida maiti piduna semi final sangkhre anisuba quarter final match ki sanakibada angtha FC na PRNC Poirobu penalty da gol taruk mangada maiti piduna semi final sangkhre Tagasari boyai makata na ngasi oi kiba inga sagi pau amuk lobisi Environment Directorate ki phangkiba ngasi oi kiba inga sa hamri nuji ki pauta phaidi ki sakiba Celsius degree kontra taruk dasmik tare taru phaidi ki ingba Celsius degree tara taruk dasmik mari taru Nungsita yaw ising manili sang maximum dasada mariputara mari dasmik ni palani minimum dasada ni puhundoy dasmik taret tarukoy kay ngasigi nong suki pagisang ani dasmik mapal taret millimeter ni Haujilo silakpada maruiba pau amukahana Rani amati Roman gi asiba haksang animak phangmang ngamkre miyoi ahum gi aroiba mathom mangam pangthokre ISTV News की वीडियो जर्नलिस्ट डॉक्टर नोमाइटम रीना UPSC ने लौब इंडियन इंफॉर्मेशन सर्विस ता खलकले अमसुंग सही यांखे के मापन खुंदादुना लागरबा कुंबी केंद्र की मनुंग सलमान नापथारी बमा फमसी हौजी फब लम के पता पीद्री हाइरी ngasigiди ISTV na sandok saba Manipuri pau matang asida loisinjare miyang tabiri ba mayam punama puso amuka na kurumjari